ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯔꯤꯛ मागी यू पोटफम अदुदा ngसाइदगी यू थक्तुना लेरिबा नुपा नहासिंग अदुदा असुमना हाइरे इबुंगो मयाम नोइबु यारदी लोइसिननब तौरोने मतम सिया यौख्रेने इनेगी पोटफम से थोंग लोलगे तौबनी लोइसिलदौनी ने कोइसु अदोइने ngसिदी नसा नुपी सहेनबीदिदि उदेना केदौरगे नुपा मनसु होइने ngसाइदगी मा थोकलगद्रगाइबनी अदु मादी ngसिगी सुतोक पुथोकलक्ट्रे थारिक मीना दुमना हाइरकपदुदा मानो ओइना असुमना खुमी हो ngसिदिने इसा नुपीदो मसा ngamdreye aduna thoklaktre hayeng oina nganta thokhalage ibungo hoine माना पोटफमदा लेरमदबसे नुंगाइतेन हिदाक थकपगा महौ खंगदेब मागे फजरब मसक अदो येंगा येंगा थकपसिन अइने बिट यौजरिसे नुपा अमना इने अखोइगी सेलबु कया तारगे इबुंगो नोइगिदो पुन्ना लुपा 15 तारे इने से कुंजी ओइने लहौ थारिक सेलदु लौदुना असोइ बहनगे तौ इने यारे यार सेलदु हलन हयेंगी ओइने थंबिरु हयेंसु दुम थकतौ लेरसिद अमहान अदोइने हयेंगी नसा नुपीदो थनंबा काउनिको होय होय तुनिनि नोइबो इंथीने सतलुने असुमना नहासिंग अदो यु ngawraga makong ado thangba ngamboi ngamdoboi tawduna thokre thariksu magi yu potpham ado thonglon silamduna mayumda sanglai somdana leirangdo chak thongduna leirami tharikna bema leirang ima hale he chak thongira nangbo hoima ngasidi insang yam haudi zat hoine aina ngasaina thong kansilakpadagi insang manamse nungshiyena khalleba करी इंसांग नुनिया नंगना दुक थवाय यावना थोंगी दुबो हो nga थोंबनी मा नति nga दुबो इबुंगो थोइबना लेरमिरो होय मान ngasai लेरमबनी अदोइ मा दो इमाना हाइमनबगी उन्नरुबै वानी को अस मसक्तुगा मबुक्तुगा तोन हाइना किद्रा सेंगबा मी ममांगदगा चटमिनबा तनबदो हेक यौइको अदुबो कैदोगे नंगबो मंगोंदा लयोदी हाइदेदना इमासु सुम मीना दुक हाइरकपगी वानी नेहाकी साथोक थकतोकपा यानबा लोइनौ हाइबगी वानी अदोइमा ताथोइबदो सेलगदी याम पाइबा मालिंगो सेलगसे ड्रॉप ड्रॉप एकते सटलेबा अदोगी वादी कैनोने सेल थुंगा पाइख्रबा इमुंगी मसानी अदुनबु इमाना इसागा लोइनबदा यारिनी कैनो नति माबु नंगोंदा अतैदी करी करीदी हाइरमगी अस खंगदे दैमा कई कईनो यामना हाइगिबनी आइदी मागी मसक अदो मदुदा हाइनदेना थोइन तासिलुदी ओ मतम खरेक लोइनरगा लोइरी इसासिदी मोइगुम्बा इना कैरा खुनबा मसा मसुदगी सेल नुंग खरा खरा लौथोकपा याननबा होइसे फरेसीमा चाकसु लोइरे चाकसे चाथोकनबा तौरसी थिरो इमादी लांबनबु याद्रबनी चाक तोकलगा इमासु पोथानबा तौरगे हयेंदी nganta ममिङैदा हौगत्तुना थंगनबा खुलदा हिदाक लौबा चटकदोइनी हयेंगी योनिङाइ हिदाक अमत्ता लेहौद्रे असुमना नुमित अदुसु हौख्रे थारिककी ममा मसासी मओंग अमगी ममा मसानी यु योनबगी नमादा मसानुपीबु यु पोटफमदुदा पुथोक्तुना नुपा नहा कयादा इरांग तौहल्ली पोटफम अदुदा लाक्पा सेल पाइबा नुपा नहा खुदिंग लेरांग मासु इरांग तौसिंदुना अमदी ममा मसा मानदुना सेल लौथोकपा साथोक थक्तोकपा सिंग चिंगबा कया तौरमी ngasisu leirangdu mangolda phamduna sakyeng mingsel adu yengduna make kan semli matang aduda leirangda ngaujaba thombadu thongalomdagi makutta khaw asauba ma yalaga sanglai e ta thomba lairo kaino lakani khotkani su hana ke tairakte phut ekta phongsi leine nangi phazari maithongdo udabu kuire haidana uning man khradra laini asta thomba sidi se phidasida phamusi ado kaino nangna makiga yam sema misina karai satuina nang aibura kashi chaloida senglabrane aidi nupa unabaga chatuira
ꯑꯁ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯑꯩꯅ ꯎꯅꯗꯣꯏꯁꯤꯕꯣ? ꯑꯩꯅꯕꯨ ꯎꯅꯅꯕ ꯅꯨꯄꯥꯒ ꯂꯩꯖꯗꯦ ꯀꯣꯏ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯅꯨꯄꯥ ꯂꯩꯖꯗꯦ ꯀꯥꯏꯅ ꯑꯩꯕꯨ ꯊꯥꯖꯔꯁꯤꯔꯅꯦ? ꯁꯛ ꯐꯖꯔꯁꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯁꯥꯠꯄ ꯂꯩꯔꯥꯡꯕꯨ ꯀꯅꯥꯅ ꯆꯤꯅꯤꯡꯗꯣꯏꯅꯣꯗ? ꯀꯅꯥꯅ ꯅꯪꯕꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯁꯥꯠꯄ ꯂꯩꯔꯥꯡꯅꯤ ꯍꯥꯏꯔꯤꯕ? ꯑꯣꯏꯔꯁꯨ ꯑꯩꯅ ꯆꯤꯟꯗꯣꯏꯁꯤꯗꯤ ꯌꯥꯖꯔꯦꯉꯣ, ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯅꯤ꯫ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯃꯣꯏꯗꯦ? ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯉꯝꯃꯤ ꯉꯝꯗꯦ ꯌꯦꯡꯅꯁꯤꯔꯕ? ꯑꯗꯨꯒ ꯑꯩꯕꯨ ꯏꯅꯝꯃꯗꯨꯅ ꯑꯃꯨꯛ ꯐꯨꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯀꯅꯥꯅ ꯐꯨꯗꯣꯏꯕ? ꯌꯥꯝ ꯃꯥꯜꯂꯦ ꯋꯥꯔꯤꯒꯗꯤ꯫ ꯑꯗꯨ ꯀꯩꯅꯣ ꯈꯥꯎꯗꯨꯕ? ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯁꯤ ꯈꯥꯎꯁꯤ ꯂꯧꯁꯤꯜꯂꯣ, ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯥꯎꯔꯛꯄꯅꯤ꯫ ꯇꯥ ꯊꯣꯝꯕ, ꯀꯩꯅꯣ ꯁꯤꯕꯣ? ꯅꯪꯒꯤꯅꯦ, ꯑꯩꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯆꯥ ꯑꯊꯛ ꯑꯗꯒꯤ ꯅꯪꯒꯤ ꯐꯤꯔꯣꯜꯁꯨ ꯌꯥꯎꯕꯅꯤ꯫ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯌꯥꯝꯃꯤ ꯇꯥ ꯊꯣꯝꯕ ꯅꯪꯕꯣ꯫ ꯌꯥꯝꯁꯟ, ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯤ꯫ ꯈꯪꯖꯔꯦ꯫ ꯍꯣꯔꯦꯟ ꯏꯅꯝꯃꯅ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯉꯥꯡꯕꯤꯁꯅꯤ ꯇꯥ ꯊꯣꯝꯕꯅ꯫ ꯍꯦꯔꯥ, ꯃꯥꯅ ꯉꯥꯡꯕꯕꯨ ꯀꯩꯅꯣ ꯃꯋꯥꯁꯨ ꯂꯧꯗꯦ꯫ ꯈꯥꯏꯅꯔꯁꯤ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯃꯥꯅ ꯇꯧꯔꯤꯕ꯫ ꯅꯨꯄꯤꯅꯦꯅ ꯃꯃꯥꯏ ꯕꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯅꯦ꯫ ꯌꯨꯝꯗ ꯁꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯌꯨ ꯋꯥꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯔꯤꯛꯇꯣ ꯊꯪꯅꯕꯔꯣꯝꯗꯒꯤ ꯂꯥꯛꯏ꯫ ꯏꯕꯨꯡꯉꯣ ꯊꯣꯝꯕ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯧ ꯏꯃꯥ, ꯑꯩ ꯂꯥꯛꯑꯝꯃꯤꯅꯦ꯫ ꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯕꯨ ꯏꯕꯨꯡꯉꯣꯒꯤ ꯆꯥ ꯅꯨꯡꯒꯥꯗꯣ ꯂꯣꯟꯕꯤꯗ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯍꯩꯃꯥ, ꯑꯩꯗꯤ ꯋꯥꯔꯤꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯇꯥ ꯊꯣꯝꯕ, ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ, ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ꯫ ꯂꯣꯜꯂꯨꯔꯅꯨ ꯂꯩꯔꯥ, ꯑꯩ ꯊꯛꯑꯔꯣꯏꯒꯦ ꯉꯁꯤꯒꯤꯗꯤ꯫ ꯀꯩꯅꯣ, ꯑꯊꯨꯕ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯣ ꯇꯥ ꯊꯣꯝꯕꯕꯣ? ꯑꯩꯁꯦ ꯃꯤ ꯈꯔ ꯎꯅꯗꯧꯕ ꯂꯩꯍꯧꯔꯤ, ꯑꯗꯨꯅꯅꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯃꯨꯛ꯫ ꯑꯗꯣ ꯍꯣꯔꯦꯟ ꯇꯥꯟꯖꯥ ꯐꯪꯉꯗꯤ ꯑꯩ ꯄꯣꯠꯐꯝꯗ ꯆꯪꯉꯛꯀꯦ, ꯅꯪꯁꯨ ꯌꯥꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯑꯩꯁꯨ ꯉꯥꯏꯔꯝꯒꯦ꯫ ꯑꯗꯨ ꯇꯥ ꯊꯣꯝꯕ, ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤꯗꯅ꯫ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯃꯍꯥꯎ ꯌꯦꯡꯉꯣꯕ꯫ ꯍꯣꯏꯅꯦ ꯌꯥꯏꯅꯦ, ꯑꯗꯣ ꯉꯥꯗꯨꯅ ꯑꯩꯅ ꯂꯩꯔꯛꯄ ꯇꯥꯔꯦꯗꯅ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯌꯧꯔꯛꯀꯦ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯝꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯤꯁꯛꯅꯤ꯫ ꯊꯥꯔꯤꯛꯀꯤ ꯌꯨ ꯄꯣꯠꯐꯝꯗ ꯌꯨ ꯊꯛꯄ ꯂꯥꯛꯄꯗꯒꯤ ꯂꯩꯔꯥꯡꯒ ꯈꯪꯅꯈꯤꯕꯅꯤ꯫ ꯂꯩꯔꯥꯡꯁꯨ ꯊꯣꯝꯕꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯈꯪꯅ ꯈꯪꯅ ꯃꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯀꯔꯤꯁꯨ ꯈꯪꯗ ꯇꯣꯝꯕꯕꯨ ꯈꯪꯅꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯈꯥꯎꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯏꯃꯥ ꯏꯄꯦꯝꯃ, ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯄꯨꯔꯛꯑꯦꯅꯦ ꯃꯥꯗꯤ꯫ ꯀꯔꯤꯅꯣ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯁꯤꯗꯤ꯫ ꯌꯥꯎꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯄꯣꯠꯐꯝ ꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ? ꯊꯣꯛꯑꯗꯧꯅꯤ꯫ ꯊꯪꯅꯕꯒꯤ ꯅꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯍꯣꯔꯦꯟ ꯁꯥ ꯊꯣꯡꯕꯗ ꯊꯥꯛꯅꯅꯕ ꯑꯋꯥ ꯐꯗꯤꯒꯣꯝꯗꯣ ꯍꯦꯛꯎꯔꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯏꯕꯨꯡꯉꯣ ꯊꯣꯝꯕ ꯂꯩꯕꯗꯨꯗ ꯅꯪꯁꯨ ꯊꯣꯛꯑꯁꯤꯅ ꯍꯦꯛ ꯍꯥꯏꯗꯧꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯏꯃꯥꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥ ꯍꯥꯟꯅ ꯊꯣꯛꯑꯝꯃꯣ, ꯑꯩ ꯐꯅꯦꯛ ꯑꯃꯇꯪ ꯍꯣꯡꯗꯣꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯊꯣꯛꯂꯛꯑꯒꯦ꯫ ꯍꯣꯏ, ꯀꯨꯏꯔꯛꯑꯅꯨꯀꯣ, ꯏꯆꯥꯅ ꯊꯣꯔꯛꯂꯒꯅ ꯄꯣꯠꯁꯤ ꯍꯦꯛꯇ ꯐꯩ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯥꯗꯨꯅ ꯐꯅ ꯊꯦꯡꯂꯕꯗꯨ ꯐꯥꯎ ꯌꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯄ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯊꯣꯝꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯂꯕꯁꯤꯐꯥꯎ ꯊꯣꯝꯕꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯊꯣꯝꯕꯒꯤ ꯃꯃꯥ ꯆꯥꯎꯕꯤꯅ, ꯃꯧꯋꯥ, ꯏꯕꯨꯡꯉꯣꯗꯨꯕꯨ ꯉꯁꯥꯏ ꯅꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯔꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯏꯃꯥ, ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯤꯌꯦ꯫ ꯀꯔꯤꯅꯣꯅꯦ, ꯃꯥꯅ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯍꯦꯛ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯣ? ꯏꯃꯥ, ꯃꯣꯏ ꯇꯥꯗꯗꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯂꯥꯡ ꯐꯥꯡꯒ ꯇꯧꯔꯝꯃꯗꯤ ꯃꯁꯤꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕꯁꯤ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯏꯃꯥ꯫ ꯃꯧꯋꯥ, ꯅꯪꯒꯤ ꯑꯗꯨꯒꯤ ꯆꯝꯃꯤ ꯍꯥꯏꯗꯨꯅ ꯅꯕꯨꯛ ꯐꯥꯗꯣꯛꯄꯗꯣ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯁꯛꯂꯣꯟ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯪ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤ, ꯈꯪꯉꯦꯗꯅ꯫ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯀꯅꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯥꯏꯗꯅ ꯁꯦꯟꯅꯒꯗꯕꯅꯤ, ꯏꯃꯥꯅ ꯍꯥꯏꯁꯤ ꯈꯪꯉꯦꯗꯅ꯫ ꯍꯥꯏꯅꯔꯤꯉꯩ ꯊꯣꯝꯕꯗꯨ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ, ꯀꯩꯅꯣ ꯏꯃꯥ, ꯇꯨꯝꯃꯨꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯄꯥꯟꯁꯤꯗ? ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯏꯃꯥꯁꯦ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯅꯠꯇꯦ, ꯀꯔꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯣ? ꯏꯃꯥ, ꯑꯩꯅ ꯍꯦꯟꯅ ꯊꯦꯡꯅ ꯍꯜꯂꯛꯅꯤꯡꯄꯣꯟꯇꯦ꯫ ꯁꯣꯝꯗ ꯊꯕꯛꯅ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯀꯔꯤ ꯊꯕꯛꯅ ꯌꯥꯗꯕ ꯍꯥꯏꯗꯤ?
ꯊꯕꯛꯅ ꯌꯥꯗ꯭ꯔꯒ ꯅꯌꯨꯗꯨꯅ ꯀꯔꯥꯏꯗ ꯆꯠꯂꯒ ꯊꯛꯂꯛꯏꯕ? ꯁꯤꯗꯤ ꯃꯤ ꯏꯇꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯕꯗꯒꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯛꯄꯅꯤꯗ. ꯏꯃꯥꯁꯤꯗꯤ ꯉꯥꯡꯉꯤꯍꯦ ꯑꯁꯦꯡꯕ. ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯌꯥꯔꯦꯁꯤ ꯃꯣꯏꯇꯥꯗ, ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯏꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯕꯤꯔꯣ. ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ, ꯃꯇꯝꯁꯤꯁꯨ ꯐꯅ ꯊꯦꯡꯉꯦ. ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯊꯣꯝꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ. ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯕꯤꯗꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯍꯧꯏ. ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯊꯦꯡꯅ ꯑꯁꯨꯝꯅ ꯌꯨ ꯉꯥꯎꯗꯅ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯣ? ꯃꯁꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦꯕ. ꯏꯃꯧꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤ ꯃꯃꯥ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯊꯤꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯃꯁꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯝꯕ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯁꯝ ꯑꯗꯨ ꯍꯥꯠꯂꯤ. ꯏꯕꯨꯡꯉꯣ, ꯅꯪ ꯊꯕꯛ ꯆꯠꯇꯧꯔꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ. ꯏꯃꯥꯁꯦ ꯅꯪꯒ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯅꯤꯡꯕꯅꯤ. ꯑꯗꯣ ꯅꯪ ꯊꯕꯛ ꯆꯠꯂꯝꯗꯥꯏꯅꯤꯅ ꯍꯥꯏꯔꯔꯣꯏꯒꯦ. ꯍꯣꯔꯦꯟꯗꯣ ꯉꯟꯇꯥ ꯍꯜꯂꯛꯎ. ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯌꯥꯝ ꯂꯩꯀꯣ. ꯃꯑꯣꯡ ꯌꯦꯡꯒꯦ ꯏꯃꯥ. ꯀꯔꯤꯅꯣ ꯃꯑꯣꯡ ꯌꯦꯡꯒꯦꯕꯣ? ꯃꯑꯣꯡ ꯌꯦꯡꯒꯦ ꯅꯠꯇꯦ. ꯉꯟꯇꯥꯅ ꯍꯜꯂꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯅꯠꯇꯦ, ꯉꯟꯇꯥ ꯊꯕꯛꯅꯦꯗꯅ ꯆꯠꯂꯒ ꯊꯦꯡꯅ ꯍꯜꯂꯛꯂꯒ ꯀꯔꯝꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯀꯔꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯧꯔꯤ? ꯍꯣꯏ ꯁꯤꯃ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ. ꯊꯦꯡꯒꯤ ꯃꯇꯝꯁꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯔꯥꯡꯗꯣ ꯉꯁꯤꯁꯨ ꯊꯣꯏꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯩꯔꯥꯡ, ꯅꯈꯨꯠꯇꯨ ꯇꯤꯡꯊꯣꯛ. ꯑꯩ ꯀꯩꯅꯣꯝ ꯄꯤꯒꯦꯅꯦ. ꯀꯩ ꯄꯤꯒꯦ ꯍꯥꯏꯅꯣ ꯇꯥꯊꯣꯏꯕ? ꯅꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯑꯣꯕ, ꯑꯗꯨꯒ ꯈꯪꯒꯅꯤ. ꯂꯩꯔꯥꯡ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯑꯁ, ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯒ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ. ꯅꯈꯨꯠ ꯇꯤꯡꯊꯣꯔꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯣꯏꯁꯦ, ꯀꯩꯅꯣ? ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯏ. ꯊꯣꯏꯕ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯀꯗꯨ ꯄꯥꯏꯗꯨꯅ ꯀꯩꯅꯣꯝꯃ ꯄꯤꯔꯛꯏ. ꯄꯥꯝꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨ. ꯂꯩꯔꯥꯡ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯗꯨꯅ ꯌꯦꯡꯕꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ, ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯤꯅꯦ. ꯑꯁ, ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯁꯤꯗꯤ. ꯊꯣꯏꯕ, ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯃꯤ. ꯌꯥꯝ ꯐꯖꯩꯌꯦꯕ. ꯐꯖꯕꯅꯤ. ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯑꯩꯅ ꯐꯖꯕꯁꯦ ꯈꯜꯂꯒ ꯁꯥꯔꯛꯏꯅꯦ. ꯑꯁ, ꯊꯣꯏꯕ, ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯩꯉꯣ. ꯄꯥꯝꯖꯔꯕ ꯅꯪꯕꯣ? ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯄꯥꯝꯃꯣꯏꯗꯣꯏꯅꯣ? ꯊꯣꯏꯕ, ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯔꯦ. ꯈꯨꯗꯣꯞꯁꯤꯗ ꯊꯤꯜꯂꯤꯕ ꯅꯨꯡꯁꯤꯁꯨ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ. ꯈꯔ ꯂꯩꯔꯒ ꯅꯪꯒꯤ ꯂꯤꯛ ꯑꯃꯃꯨꯛ ꯁꯥꯕꯤꯅꯤꯗ ꯑꯩꯅ. ꯂꯤꯛ ꯍꯥꯏꯕ? ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩ ꯁꯥꯕꯤꯗꯣꯏꯔꯣ ꯇꯥꯊꯣꯏꯕ? ꯑꯁꯦꯡꯕꯒꯤ ꯁꯥꯕꯤꯗꯣꯏꯅꯤ. ꯇꯥꯊꯣꯏꯕ, ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯑꯁꯦꯡꯕ? ꯑꯁꯦꯡꯕ. ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯁꯥꯕꯤꯅꯤꯗ. ꯅꯣꯏꯗ ꯂꯩꯔꯀꯥꯟꯗꯕ? ꯇꯥꯊꯣꯏꯕ, ꯅꯣꯏꯗ ꯂꯩꯔꯀꯥꯟꯗ ꯁꯥꯕꯤꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯥꯕꯤꯌꯨ ꯀꯩꯅꯣ. ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯍꯧꯖꯤꯛ ꯁꯥꯔꯁꯨ? ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯥꯅꯤꯗ. ꯑꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗꯁꯨ ꯍꯧꯖꯤꯛ ꯁꯥꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯁꯥꯕꯤꯅꯤ ꯍꯥꯏꯕꯅꯤꯗ. ꯂꯩꯔꯥꯡ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯁꯣꯏꯗ꯭ꯔꯦ. ꯑꯩꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯂꯩꯕꯤꯔꯅꯤ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ. ꯁꯛꯇꯥꯁꯤꯒ ꯄꯨꯛꯅ ꯉꯝꯕ ꯍꯥꯏꯁꯤꯅꯤ. ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯁꯥꯕꯤꯅꯤ ꯍꯥꯏꯕ ꯁꯅꯥꯁꯤꯡꯗꯨꯗꯤ ꯄꯥꯝꯃꯣꯏꯍꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏꯗ, ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯉꯩꯁꯤꯗ ꯊꯦꯝꯗꯅ ꯈꯔ ꯌꯥꯝ ꯁꯥꯍꯟꯍꯧꯕ ꯍꯥꯏꯗꯨꯅꯤ. ꯁꯣꯝꯗꯅ ꯌꯨ ꯄꯣꯠꯐꯝ ꯑꯗꯨꯗꯅꯤ. ꯂꯩꯔꯥꯡ ꯂꯨꯝꯕ ꯂꯥꯛꯄ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗ ꯀꯨꯟꯖꯣ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯔꯤ. ꯀꯨꯟꯖꯣꯅ, ꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯥꯡꯕꯨ ꯎꯗꯦꯅ. ꯀꯩꯗꯧꯔꯒꯦ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ? ꯑꯁ, ꯏꯃꯥꯌꯦ ꯑꯩꯉꯣꯟꯗꯕꯨ. ꯆꯍꯤꯗ ꯌꯦꯡꯅꯔꯨꯔꯗꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯝꯃꯤ. ꯀꯩꯅꯣꯅꯤ, ꯃꯥꯗꯣ ꯑꯩꯅꯅꯦ ꯊꯕꯛ ꯑꯃ ꯊꯥꯈꯤꯕ, ꯑꯗꯨꯅꯅꯤ. ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ. ꯑꯣ, ꯍꯣꯏꯅꯦ, ꯃꯥ ꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯥꯁꯨ ꯍꯜꯂꯛꯄ ꯌꯥꯔꯦꯗ. ꯑꯗꯣ ꯏꯃꯥ, ꯑꯩꯁꯦ ꯀꯨꯟꯖꯣ ꯀꯧꯏ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ. ꯀꯔꯕꯥꯔꯒ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯤ ꯄꯣꯠꯅꯤꯗ. ꯏꯃꯥ ꯍꯣꯏꯅ ꯁꯦꯜ ꯆꯤꯜꯂꯁꯨ ꯅꯆꯥꯗ ꯍꯦꯛ ꯊꯥꯏꯕꯤꯔꯣ. ꯅꯆꯥꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯍꯣꯏ, ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅꯅꯦ ꯏꯃꯥ ꯏꯆꯥꯅ ꯉꯁꯤ ꯆꯔꯥ ꯐꯥꯎꯗꯤ ꯍꯦꯟꯖꯗ꯭ꯔꯤꯁꯤ. ꯁꯛꯇꯥ ꯑꯁꯤꯅ ꯉꯥꯡꯖ ꯁꯥꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ. ꯍꯥꯏꯅꯔꯤꯉꯩ ꯂꯩꯔꯥꯡꯗꯣ ꯊꯦꯛꯇꯅ ꯆꯪꯂꯛꯏ. ꯍꯥꯏꯅꯔꯤꯉꯩ ꯏꯆꯥꯅꯨꯄꯤꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ. ꯀꯨꯟꯖꯣꯗꯨ ꯂꯩꯔꯥꯡꯅ ꯂꯥꯛꯄ ꯎꯕꯗ ꯐꯨꯔꯤꯠꯀꯥꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ. ꯕꯦꯝꯃ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ. ꯏꯕꯦꯝꯃ ꯂꯩꯔꯥꯡꯁꯦ ꯎꯗꯕ ꯀꯨꯏꯔꯦ. ꯑꯩꯗꯤ ꯉꯁꯤꯁꯨ ꯎꯔꯔꯣꯏꯗ꯭ꯔꯅ ꯅꯨꯡꯁꯥ ꯊꯤꯔꯨꯔꯕꯅꯤ. ꯑꯩꯕꯨꯔꯣ ꯈꯨꯔꯥ? ꯈꯨꯔꯥꯕ? ꯑꯩꯕꯨ ꯈꯨꯔꯥ ꯃꯥꯟꯕ꯭ꯔꯅꯦ?
Hey, kainone masibo tada kauni masidi hairaga ingit tawi asumna lairangdu mapagumbaduga phau nok-noktana wari watai sannari asumna matam kharasu hauki nongmagi numit amadan tombadu potpham aduda yu thaktuna lairingai magi nubi latado yamna sauna thariki potpham da laklammi o aina ngasaina sida lairamani se khangabaneba nubi nangdi sida kaidobu laiba siro nupa nangna lauri yani haidana yumdagi thokhrisa nangdi yu yonpham sida lauri ya patana yandan lairamina ngyak sum potharambani nang chatlamu nubi ai lage karigi chatpa yam thuna hogalo yum chasilo lao haibani nupa nangbo stunning dread nubi hidang he thakpasida thakpamga khangdi yum chasilo hairaga mangona natabagum phamaga lai manase kayada kallinoba adudi nang nayudo yam thakningbra haibabu yuga se toina kaukhage bawji khangbra nang thakko nayudo thakko ba asi hairaduna latado magi nupana thakliba yudu hekta kaukhai matautuda tharik sauna hera kainoda lata nangi maong sibu migi potpham si laklaga asumna tawriba sibu haunabra nangbo ine haunadaba mana kaliba igi nupasya yumda satnaba tawjabani aidi inida nate hai lata adugumba mathong sadaba thabak-tudi nuigi nayumduda tawgadaba khanglabra swaida mi tinba mafamsida tawgadaba nate hoi isu khange mi idai naw khanabada ine yawbiro haide kariya migi potpham si laklaga khanabam irai leitabagum khatnaraga aigi yawbiraga noidi kari ha kari no la taibema ho yu yun pham haibasi maktabu khana saina thokbasa masana dum tabani masi pumnamakse inina yu yonbadagi thokliba ngaktani khul lekai maira paibi mayam sangduna yu sida yolano haidana hanjin haibase noi nana da hapteba ha adum yoleba natro inena khul sida yu yon sinduna khul sigidu ban ha singsa toina mangba tare is ha ha yo no kunok saningi latai bi manangi wadudi aina yu yonbada moidane thakpi da yade haidana haikibro ha aibu haikibraiba moi kanana tharau haige inena haidasu thaknaba yolibi yu natro ha adudi masana dum thakpa taba hei lata nawa ngau si puraga ne nangna yumda yam thuna chatlaroi bi ma mi atai su lai aduna ai wayam na ngangning de ko aseng ba hairadi khumningai leiramaroi ne nupa yumda chatsilo nang soida yam lainibra ha si hawgalo yum chasi se chatkhro chalo khara thunam ta chatkhro mi yi potpham sida kari thoina toksa sai haibidi haini ini noina kari karamba maongda yu yoli haibasya khulai kai noina khanglibani nongmadi noigi taungambi namana jasya mayam sangdana warakpa soiroi ho mado noigi nathau na te khangaba aikhoi ima isana yoning maongda yoni noina hibong tha abro ha aikhoi ge asumna nomagi numitni thombado nga choba ma leiraga laklami nga do leirangna thongi panak adudana thombana phami ta thomba nangi nga se yam chawi leirake harasu khrama chawina leirake haide nga se chawbani na selsu phanyam yamamani do nangi bu kaido bagi masa musu leidori achauba hawbase thoi ki nang pisagi na khalaga leirei hawba jakhangdi nga thongmani tawrisi nangna thongbabu kaido bai hawrei du hawni se aidi chakla manu bu yandri tawrisi ta thomba insang se khara khaidorake thomurok nambra haidana amta yengbigera karai nu yengige Sing sumai na win sang di imana puk dek sazaji is ai harau na bahai tan haizili ro ta thong bagi se nate asing bagi hawi nung chara khangni ai di nang sumai na chain sang ga thong se ti chaning tu kamai tong ni lira adu oi ra ga nung ti gi la oi khoi da ai ni thong ma chain sang sa na ba ai khoi doi na nang na lak ba yal ja hai si ba ta thong moi da lak ba do ina ma lei du di ma lei ra kai do ro nang la di ma su sa sa khra sa ni do adoisu matam khradi yumda laiki gita hoin adubudi nangna ngai hoiba matam do adu phau ai ngai gi asumna nok tana wari ge sanadana chak adu saram somda su saubi du masanu pana yuyon bi leisabi du da ngauduna leiri haibasi mina mathang hainarak padagi masu khanglam is hari leisabi ni haiba adusu yuyon bi kaya tangaminu yenguko nupi ngang leidaba man hongsipu mapukning warak mangamda leisabi yuyon bi du da ngaudan leiri neba masi pumna magsya aigi mau apang bisina kari su khangma nate do khangga na kamdo ba khangnarak laga wathok thok tom sarupudi
ꯌꯨ ꯌꯣꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯃꯌꯨꯝ ꯊꯤꯔꯨꯔꯒ ꯑꯩ ꯉꯥꯡꯉꯨꯗꯕ ꯌꯥꯔꯣꯏ ꯇꯧꯔꯤꯁꯤꯗꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯔꯦ ꯆꯥꯎꯕꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯗꯣ ꯌꯨ ꯂꯧꯅꯕ ꯍꯥꯏꯗꯅ ꯋꯥ ꯇꯥꯟꯅꯔꯤ ꯍꯤꯗꯥꯛ ꯂꯧꯅꯕ ꯁꯦꯜꯁꯦ ꯈꯔ ꯀꯧꯔꯅꯤ ꯇꯧꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯃꯆꯤꯠ ꯃꯆꯤꯠ ꯂꯧꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯂꯧꯔꯤꯉꯩꯁꯤꯗ ꯈꯔ ꯌꯥꯝ ꯂꯧꯍꯧꯅꯕ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯦꯜꯁꯤꯅꯗꯤ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥ ꯅꯍꯥꯟ ꯇꯥ ꯊꯣꯡꯕꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨꯁꯨ ꯄꯤꯔꯛꯑꯣꯔꯥ ꯑꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯁꯦꯜ ꯀꯣꯟꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯊꯥ ꯁꯥꯔꯤ ꯋꯥꯈꯜ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯒꯤꯅꯤ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯣꯏ ꯌꯥꯕꯁꯨ ꯌꯥꯔꯦꯗ ꯁꯤ ꯑꯣꯏꯔꯗꯤ ꯉꯥꯏꯈꯣ ꯀꯔꯥꯏꯗꯒꯤ ꯂꯤꯛꯅꯣ ꯅꯪꯅ ꯁꯤꯔꯤꯗꯨꯅ ꯁꯤꯕꯨꯔꯣ ꯏꯃꯥ ꯇꯥꯊꯣꯏꯕꯅ ꯁꯥꯕꯤꯔꯛꯄꯅꯤ ꯉꯔꯥꯡ ꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯕ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯕꯗꯨꯗ ꯀꯣꯟꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯔꯕꯗꯨ ꯅꯪꯕꯨ ꯍꯥꯟꯅꯗꯤ ꯊꯣꯏꯕꯗꯣ ꯍꯩꯅꯗꯤ ꯌꯥꯝ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯩꯅꯔꯕ꯭ꯔꯥ ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯩꯅꯔꯦ ꯏꯃꯥ ꯃꯥꯅꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯂꯤꯛꯀ ꯁꯥꯕꯤꯔꯛꯄꯁꯤꯗ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯗꯕꯨ ꯇꯧꯅꯅꯕ ꯈꯪꯅꯧ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯅꯪꯉꯛ ꯁꯝꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥꯗꯨꯃ ꯁꯤꯕꯗꯒꯤ ꯀꯌꯥꯗ ꯄꯛꯆꯔꯦꯗꯣ ꯏꯆꯥꯁꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯃꯤꯁꯦꯜ ꯌꯦꯡꯉꯨꯏꯅꯤ ꯏꯃꯥ ꯑꯗꯣ ꯏꯃꯥꯒꯤ ꯂꯩꯔꯥꯡ ꯑꯇꯩ ꯏꯕꯨꯡꯉꯣ ꯊꯣꯝꯕ ꯍꯣꯏ ꯀꯔꯤ ꯍꯣꯏꯗꯨꯗꯤ ꯁꯦꯜ ꯐꯅ ꯄꯥꯏꯔꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯏꯆꯥꯅ ꯃꯣꯏꯗ ꯂꯩꯔꯁꯨ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯣꯏ ꯑꯗꯨꯅ ꯏꯃꯥꯗꯤ ꯅꯪ ꯏꯕꯨꯡꯉꯣ ꯊꯣꯏꯕꯗꯣ ꯑꯣꯏꯅ ꯂꯩꯔꯣ ꯁꯤꯗ ꯂꯩꯍꯦ ꯁꯛꯅ ꯀꯩꯗꯧꯔꯨꯅꯤ ꯅꯪꯅ ꯍꯥꯏꯕꯗꯁꯨ ꯌꯥꯔꯤꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯊꯣꯏꯕꯗ ꯍꯥꯏꯂꯩ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯃꯁꯛꯇꯨ ꯊꯤꯃꯜꯂꯤ ꯇꯜꯂꯤ ꯍꯥꯏꯔꯒ ꯍꯩ ꯁꯛꯅ ꯆꯥ ꯌꯥꯕ꯭ꯔꯣ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯁꯦꯜ ꯄꯥꯏꯕ ꯑꯗꯒꯤ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕꯗꯨꯅꯤꯅꯦ ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯄꯥꯟꯗꯧꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯩꯅꯣ ꯃꯁꯛ ꯑꯊꯤꯕ ꯃꯕꯨꯛ ꯀꯪꯕ ꯅꯨꯄꯥꯗꯨ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯥꯎꯕꯤꯗꯨ ꯆꯪꯂꯛꯏ ꯀꯅꯥꯅꯣꯅꯦ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯆꯪꯉꯛꯏꯁꯤꯕꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯌꯨꯝꯁꯤꯕꯨ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯑꯩ ꯏꯁꯥꯃꯛꯅꯤ ꯑꯣ ꯑꯩꯁꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯕꯦꯝꯃꯁꯤꯔꯥ ꯂꯩꯔꯥꯡ ꯍꯥꯏꯔꯤꯁꯤꯅ ꯃꯥꯅꯤ ꯑꯗꯣ ꯁꯣꯝꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕꯕꯣ ꯑꯩꯁꯦ ꯊꯣꯝꯕ ꯍꯥꯏꯗꯅ ꯏꯕꯦꯝꯃꯒꯤꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯃꯃꯥꯅꯤ ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯩꯔꯥꯡ ꯑꯗꯨꯝꯅ ꯊꯣꯝꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯜꯂꯤ ꯆꯥꯎꯕꯤ ꯋꯥ ꯃꯈꯥ ꯇꯥꯏ ꯋꯥꯁꯦ ꯀꯣꯏꯊꯣꯛꯇꯕꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯣꯝꯕꯅ ꯏꯕꯦꯝꯃ ꯂꯩꯔꯥꯡꯒ ꯂꯣꯏꯅ ꯇꯤꯟꯅꯗꯅ ꯌꯨꯝꯁꯤꯗ ꯆꯥꯛꯀ ꯆꯥꯗꯅ ꯁꯥꯟꯅ ꯌꯨꯅꯩꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯟꯅ ꯑꯣꯏꯔꯁꯨ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯅꯨ ꯏꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯃꯥꯅ ꯐꯅ ꯁꯤꯗ ꯂꯥꯛꯂꯕꯁꯨ ꯏꯕꯦꯝꯃ ꯍꯣꯏꯅ ꯂꯥꯛꯇꯅꯕ ꯈꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯁꯣꯝ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕꯗꯤ ꯁꯤꯟꯕꯤꯔꯅꯨ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗ ꯋꯥꯁꯤ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯁꯨꯝ ꯇꯥꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯂꯥꯛꯑꯒ ꯏꯆꯥꯅꯨꯄꯤꯁꯤꯗ ꯕꯗꯅꯥꯝꯒꯗꯤ ꯇꯧꯅꯨꯗ ꯑꯩꯈꯣꯏ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕꯒ ꯁꯤꯟꯖꯈꯤꯕ ꯂꯩꯇꯦ ꯕꯗꯅꯥꯝ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯩꯒꯤꯁꯦ ꯇꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯗꯕꯗꯣ ꯎꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯋꯥꯔꯛꯄꯤꯔꯣ ꯑꯗꯨꯒ ꯁꯣꯝꯅ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯋꯥ ꯍꯥꯏꯕꯒꯤ ꯁꯣꯝꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯃꯊꯧ ꯇꯥꯗꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯣꯏꯒꯤ ꯅꯃꯥ ꯅꯆꯥꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯂꯒ ꯋꯥꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤ ꯍꯥꯏꯕ ꯅꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗꯗꯤ ꯈꯤꯠ ꯂꯣꯏꯅꯕꯤꯔꯨꯔꯅꯨꯅꯦ ꯅꯨꯄꯤ ꯅꯪꯅ ꯌꯥꯗꯕꯗ ꯅꯨꯄꯥ ꯃꯁꯥꯅ ꯆꯥꯃꯔꯛ ꯍꯧꯔꯛꯂꯕꯁꯨ ꯅꯨꯄꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯔꯤ ꯍꯥꯏꯕ ꯈꯪꯂꯕ ꯅꯨꯄꯥꯗꯨꯕꯨ ꯃꯗꯨ ꯈꯪꯅ ꯁꯦꯜ ꯊꯨꯝ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯒ ꯅꯛꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯁꯣꯝꯗ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯗꯨꯗꯤ ꯀꯥꯏꯗꯧꯔꯤꯅꯤ ꯏꯕꯦꯝꯃ ꯂꯤꯟꯗꯥꯎꯕꯤꯌꯥ ꯍꯦꯔ ꯀꯩꯅꯣ ꯏꯅꯦꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕ ꯆꯤꯟ ꯑꯃ ꯄꯥꯜꯂꯦꯅ ꯈꯪꯗꯤ ꯈꯪꯗꯅ ꯃꯤꯒꯤ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗ ꯂꯩꯒꯦ ꯌꯨꯝ ꯄꯥꯟꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕꯒ ꯂꯩꯖꯗꯦꯀꯣ ꯃꯥꯅ ꯏꯀꯥꯏ ꯈꯪꯗꯈꯩ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯥꯛꯆꯕꯅꯤ ꯑꯣ ꯑꯗꯨꯅꯔꯥ ꯏꯆꯥꯅꯨꯄꯥꯗꯣ ꯃꯐꯝꯁꯤꯗ ꯀꯧꯗꯅ ꯆꯥꯛꯀ ꯄꯤꯖꯔꯤꯕꯗꯣ ꯕꯦꯝꯃ ꯅꯪ ꯂꯩꯁꯥꯕꯤꯅꯤ
ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯆꯠꯂꯨ ꯇꯨꯡꯗ ꯃꯤꯅ ꯇꯤꯟ ꯁꯤꯠꯅꯒꯗꯕ ꯊꯕꯛꯇꯣ ꯈꯤꯠ ꯇꯧꯅꯨ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯤꯒꯅꯦ ꯑꯩ ꯈꯠꯅꯅꯤꯡꯗꯦ ꯇꯧꯕꯅꯤ ꯃꯤꯁꯤꯡꯁꯦ ꯃꯊꯧ ꯌꯥꯝ ꯂꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯊꯑꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯗꯅ ꯂꯩꯔꯦ ꯕꯦꯝꯃ ꯎꯔꯣꯝ ꯁꯨꯝꯁꯤꯠꯇꯣ ꯄꯨꯊꯣꯔꯛꯎ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯆꯥꯏꯔꯦ ꯑꯝꯇ ꯋꯥꯏ ꯁꯤꯠꯇꯣꯛꯀꯦ ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯅꯦ ꯑꯣ ꯃꯤꯗꯥꯅꯅꯤ ꯍꯩ ꯇꯧ ꯉꯝꯕꯤ ꯅꯣꯏꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯀꯅꯤ ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯔꯝꯒꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗ ꯅꯛꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯍꯦꯛ ꯁꯤꯜꯂꯛꯂꯕ ꯅꯣꯏ ꯅꯃꯥꯅꯆꯥ ꯑꯅꯤꯃꯛ ꯑꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕ ꯉꯝꯗ꯭ꯔꯕ ꯌꯦꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯤ ꯁꯥꯎꯅ ꯆꯠꯈꯤ ꯊꯥꯔꯤꯛꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯀꯌꯥꯗ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯤꯅꯣ ꯌꯦꯡꯉꯣꯕ ꯃꯁꯤ ꯇꯥꯟꯅꯔꯒ ꯃꯁꯝꯁꯦ ꯐꯣꯏꯔꯨꯅꯤꯁꯦ ꯏꯃꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯍꯣꯔꯦꯟ ꯇꯥ ꯊꯣꯡꯕ ꯂꯥꯛꯈꯤꯁꯅꯨ ꯃꯣꯏ ꯃꯃꯥꯁꯤꯡꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯃꯒ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯈꯥꯕꯩ ꯈꯔ ꯁꯥꯈꯩ ꯑꯣꯛꯈꯥꯏꯒꯦꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡꯗꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯊꯥꯏꯕꯦꯝꯃꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯃꯁꯤꯒꯤ ꯂꯩꯔꯥꯡ ꯍꯥꯏꯕꯤꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯑꯔꯩꯕ ꯃꯈꯩ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯗꯅ ꯇꯧꯔꯒ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯤ ꯅꯥꯔꯤꯍꯦ ꯁꯩꯇ ꯑꯣ ꯑꯁꯤꯕꯨꯔꯣ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤꯃ ꯑꯣꯏꯔꯝꯅꯤ ꯅꯨꯄꯥꯗꯤ ꯋꯥꯠꯄꯣꯟꯇꯦ ꯑꯁꯤ ꯅꯨꯄꯥ ꯃꯈꯜ ꯃꯈꯜꯅꯤ ꯃꯥꯅ ꯂꯣꯏꯅꯔꯤꯁꯤ ꯑꯁꯤꯕꯨ ꯂꯩꯁꯥꯕꯤꯕꯨ ꯑꯣꯏꯔꯝꯈꯤꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯆꯥꯅ ꯍꯣ ꯃꯣꯏꯒꯤ ꯌꯨ ꯄꯣꯠꯐꯝꯗ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄా ꯈꯟꯗꯅ ꯀꯣꯏ ꯍꯥꯏꯕꯅꯤ ꯉꯝꯗ꯭ꯔꯥ ꯊꯥꯏꯕꯦꯝꯃꯅ ꯑꯗꯨꯗꯤ ꯃꯣꯏ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯃꯆꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯦ ꯄꯨꯊꯣꯛꯇꯅ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯦ ꯍꯥꯏꯕꯅꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯏꯃꯨꯡꯅꯤꯗ ꯁꯦꯜ ꯈꯔ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯃꯁꯥꯒꯤ ꯏꯖꯠꯀ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯗꯥꯅꯤ ꯊꯥꯏꯕꯦꯝꯃꯅ ꯃꯣꯏꯕꯨ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨꯕꯨ ꯃꯃꯥꯏꯗꯨ ꯀꯔꯤꯝꯇ ꯏꯀꯥꯏꯗ ꯏꯀꯥꯏꯕ ꯈꯪꯉꯒꯕꯨ ꯑꯗꯨꯝꯅ ꯇꯧꯒꯗ꯭ꯔꯥ ꯊꯥꯏꯕꯦꯝꯃ ꯅꯨꯄꯥꯗꯒ ꯁꯅꯥ ꯌꯥꯝꯅ ꯁꯥꯍꯜꯂꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯉꯝꯕ ꯃꯃꯥ ꯃꯆꯥꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯍꯟꯗꯕꯗꯤ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯃꯣꯏ ꯂꯩꯗꯅ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯆꯦꯟꯗꯕ ꯇꯥꯔꯦꯕ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯊꯣꯡꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯀꯔꯤꯅꯣ ꯊꯣꯝꯕ ꯅꯪꯅ ꯏꯃꯥꯕꯨ ꯂꯥꯀꯧ ꯀꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯏꯃꯨꯡꯗꯣ ꯀꯣꯛ ꯆꯪꯂꯛꯂꯒ ꯏꯔꯦꯟꯖꯅ ꯑꯗꯨꯝ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯏꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯩ ꯀꯩꯅꯣ ꯊꯣꯝꯕ ꯑꯩꯅ ꯀꯅꯥꯒꯤꯗ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯏꯃꯥꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯨꯅꯦ ꯏꯃꯥ ꯅꯪ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯔꯥꯡꯍꯣꯏꯗ ꯆꯠꯂꯒ ꯀꯩ ꯍꯥꯏꯔꯝꯒꯦꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯥꯏꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯁꯦ ꯏꯕꯨꯡꯉꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯪꯗ꯭ꯔꯤꯉꯩ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯪ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯒ ꯂꯣꯏꯅꯔꯤꯕꯗꯨ ꯅꯪ ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯑꯗꯨ ꯍꯥꯟꯅ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯌꯨ ꯃꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯏꯃꯥꯅ ꯃꯗꯨꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯈꯨꯠ ꯊꯤꯡꯖꯤꯟꯗꯕ ꯑꯩꯗꯤ ꯀꯔꯤꯅꯣꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯅꯪꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯃꯗꯣ ꯆꯨꯝꯊꯣꯛꯄ ꯍꯥꯏꯕꯁꯦ ꯅꯃꯥ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥꯕꯨ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒ ꯋꯥ ꯍꯥꯏꯔꯨꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯆꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯁꯃꯥꯖꯇ ꯀꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯀꯅꯤ ꯈꯪꯗꯕ ꯃꯣꯏꯗꯅꯦ ꯈꯪꯅꯅꯕ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨꯅꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯒꯦ ꯈꯜꯂꯤꯁꯤꯕꯣ ꯏꯃꯥ ꯑꯩ ꯂꯩꯔꯥꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯛꯀꯅꯨ ꯅꯪꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯕ ꯊꯥꯡꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯏꯃꯨꯡ ꯀꯥꯏꯅꯔꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯂꯦꯞꯄꯨ ꯃꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯅꯤ ꯏꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩ ꯂꯩꯔꯥꯡꯒ ꯂꯥꯞꯅꯕꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯃꯁꯤ ꯍꯥꯏꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯂꯩꯈꯥ ꯇꯥꯒꯗꯕ ꯊꯕꯛꯇꯣ ꯍꯦꯛ ꯇꯧꯔꯛꯄꯗ ꯌꯦꯡꯉꯨ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯟꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯁꯨ ꯅꯪ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯏ ꯊꯣꯝꯕ ꯇꯥꯗꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯈꯤ ꯅꯣꯡꯃ ꯊꯥꯔꯤꯛꯇꯨ ꯃꯆꯤꯟꯗ ꯉꯥꯡꯗꯅ ꯆꯪꯂꯛꯏ ꯃꯤꯁꯤꯡꯁꯦ ꯏꯃꯥ ꯏꯆꯥ ꯄꯥꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯒꯤ ꯃꯊꯧ ꯑꯃꯠꯇ ꯂꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯏꯃꯥ ꯏꯆꯥꯅ ꯌꯨ ꯌꯣꯜꯂꯒ ꯀꯩꯗꯧꯔꯒꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯤꯕꯣ
ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯁꯥꯎꯔꯒ ꯆꯪꯉꯛꯏꯗꯨꯅ ꯑꯣ ꯆꯠꯀꯦꯅ ꯊꯣꯛꯄꯅꯤ ꯑꯗ ꯃꯤ ꯈꯟꯅꯔꯒ ꯍꯜꯂꯛꯏ ꯏꯕꯦꯝꯃ ꯂꯩꯀꯥꯏꯁꯦ ꯃꯊꯧ ꯌꯥꯝ ꯂꯩꯅꯗ꯭ꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯏꯆꯥꯅ ꯌꯨ ꯌꯣꯟꯕꯁꯤꯗ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯅ ꯌꯥꯎꯅꯔꯦ ꯑꯗꯨꯕꯣꯕ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯗ ꯈꯨꯟꯖꯤꯟꯒꯤ ꯏꯕꯦꯌꯥꯏꯃ ꯍꯥꯏꯗꯣ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏꯕꯨ ꯊꯔꯤꯛ ꯌꯨ ꯌꯣꯟꯕꯗꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯨꯟ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯥꯛꯂꯒ ꯌꯨ ꯌꯣꯟꯕ ꯄꯣꯠꯐꯝꯗꯣ ꯊꯨꯒꯥꯏꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯅꯔꯦ ꯂꯩꯔꯒ ꯊꯨꯒꯥꯏꯌꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ ꯏꯁ ꯍꯅꯨꯕꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯑꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯋꯥ ꯂꯧꯗꯦ ꯃꯗꯣ ꯃꯁꯝꯗꯨ ꯐꯣꯏꯍꯧꯗꯕꯁꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯏꯃꯥꯗꯤ ꯑꯩꯗ ꯅꯠꯇꯅ ꯏꯆꯥꯅꯨꯄꯤꯒꯁꯦ ꯄꯨꯊꯣꯛꯇꯅ ꯉꯥꯡꯉꯗꯅ ꯑꯁ ꯃꯋꯥ ꯑꯝꯇ ꯂꯧꯗꯦꯁꯦ ꯃꯣꯏꯅꯕꯨ ꯀꯩꯅꯣ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯗꯨꯗꯤ ꯏꯃꯥ ꯏꯊꯨꯟꯒꯨꯝꯕꯅꯦꯅ ꯈꯟꯗꯣꯛꯑꯁꯤ ꯍꯩ ꯑꯇꯩ ꯂꯥꯏꯔꯤ ꯏꯃꯥꯁꯨ ꯃꯤꯅ ꯏꯆꯥꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯄꯨꯊꯣꯛꯇꯅ ꯉꯥꯡꯅꯕꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯪꯁꯨ ꯅꯌꯨꯝꯗꯨ ꯄꯥꯜꯍꯧꯅꯕ ꯇꯧꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯨ ꯄꯣꯠꯐꯝ ꯑꯁꯤꯗ ꯏꯃꯥꯒ ꯁꯨꯝ ꯌꯨ ꯌꯣꯟꯗꯅ ꯂꯩꯔꯗꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯇꯥꯔꯦ 이마디 능시 주고 짜다부 누빠다가 나윤 빤기 드라이드는 양 빠클레 이베마 아도기디 아이수 와클 칼리니데 이마 한닥다 아이코이기 보트팜다 유 덕바 락바 말랑 바이도 마삭 마타우나 파자리바 마사마 우나 파리바 누빠다 누빠 말 멍원도 이나 레이레시라 칼리니 이마 오 아도기 말랑바도 호이냐 낭가 강나리바 누빠 마얌두가 하이르디 마누 헨헬리냐 마삭 마타우나 파자리바 누빠나 토이바 ꯑꯗꯣ ꯑꯩꯅ ꯈꯪꯅꯔꯒꯦ ꯈꯪꯍꯧꯗꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯔꯥꯡ ꯃꯥꯁꯨ ꯃꯥꯂꯪꯕꯒ ꯈꯪꯅꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯃꯥ ꯃꯆꯥꯗ ꯌꯨ ꯌꯣꯟꯕ ꯇꯣꯛꯑꯣ ꯍꯥꯏꯔꯁꯨ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯅ ꯇꯣꯛꯂꯝꯗꯦ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯅꯥ ꯀꯟꯗꯨꯅ ꯌꯨꯗꯨ ꯌꯣꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯥꯂꯪꯕ ꯂꯥꯛꯇꯨꯅ ꯌꯨ ꯊꯛꯏ ꯏꯅꯦ ꯆꯥꯅꯕꯗꯣ ꯈꯔ ꯄꯤꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯥꯂꯪꯕ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯍꯩ ꯂꯩꯔꯥꯡ ꯏꯕꯨꯡꯉꯣ ꯃꯥꯂꯪꯕꯗꯣ ꯂꯥꯛꯍꯧꯔꯕꯅꯤ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯆꯥꯅꯕ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯅꯪꯅ ꯈꯔ ꯄꯤꯔꯨꯔꯣꯁꯦ ꯂꯩꯔꯥꯡ ꯃꯁꯝ ꯃꯅꯥꯒꯗꯨ ꯁꯦꯝꯃꯤ ꯑꯗꯨꯒ ꯆꯥꯅꯕꯗꯨ ꯄꯨꯊꯣꯔꯛꯏ ꯇꯥ ꯃꯥꯂꯪꯕ ꯆꯥꯅꯕ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯤ ꯂꯩꯔꯥꯡ ꯅꯪ ꯉꯁꯥꯏꯗꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯑꯩꯅ ꯅꯪ ꯎꯅꯕ ꯂꯥꯛꯑꯒ ꯅꯪꯅ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ ꯑꯩꯁꯦ ꯑꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩ ꯇꯥ ꯃꯥꯂꯪꯕ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯅꯊꯟꯇꯔꯣ ꯅꯃꯥꯟꯅꯕꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯤ ꯌꯥꯎꯔꯛꯂꯒ ꯋꯥ ꯌꯥꯝ ꯆꯤꯜ 이번에 නු시 වරි ꯁꯥꯕꯗ ꯌꯥꯝ ꯌꯦꯠꯂꯦ ꯑꯁ ꯇꯥ ꯃꯥꯂꯪꯕꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯋꯥ ꯑꯃ ꯍꯪꯒꯦ ꯃꯤꯅ ꯍꯥꯏꯕꯗ ꯅꯪꯗꯣ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯇꯥꯏꯗ ꯀꯔꯥꯏꯗꯩꯅꯣ ꯇꯥ ꯃꯥꯂꯪꯕ ꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯒ ꯈꯪꯅꯕ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕꯅꯤ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕ ꯅꯨꯄꯥꯅꯤ ꯑꯣ ꯅꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥꯅꯦꯕ ꯀꯅꯥꯒꯤ ꯃꯃꯥ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤꯗ ꯃꯤꯅ ꯌꯥꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯃꯇꯗ ꯁꯨꯝ 이동 ꯀꯣꯏꯅ ꯂꯩꯔꯕꯅꯤ ꯍꯤꯔꯥ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯄꯪꯇꯧ ꯇꯧꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯊꯣꯏꯕ ꯃꯥꯁꯨ ꯌꯨ ꯊꯛꯄ ꯂꯥꯛꯄꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯁꯥꯎꯅꯤꯡꯅ ꯐꯠ ꯆꯪꯂꯛꯇꯨꯅ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯂꯩꯔꯥꯡ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ ꯁꯤꯅ ꯑꯁ ꯁꯤꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯇꯧꯏꯁꯤꯅ ꯀꯔꯤꯕ ꯂꯩꯔꯥꯡ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯒꯥꯏꯔꯧꯏ ꯂꯩꯔꯥꯡ ꯀꯅꯥꯅꯣ ꯁꯤꯅ ꯄꯨꯛꯅ ꯉꯝꯕ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥ 이스 아이고 푹는 거 능 시기를 능 하도비오 해브라 ꯆꯠꯂꯣ ꯍꯦ ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯑꯐꯥꯎꯒ ꯁꯥꯗꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗ ꯅꯧꯁꯦ ꯇꯥꯊꯣꯏꯕ ꯑꯝꯇ ꯆꯠꯂꯣꯁꯦ ꯃꯤꯒꯤ ꯄꯣꯠꯐꯝ ꯃꯥꯡꯁꯤꯗ ꯀꯩꯅꯣ ꯍꯦꯛꯇ ꯐꯤꯡꯒꯠꯂꯛꯇꯅꯒ ꯇꯩꯗꯨꯕ ꯑꯣ ꯊꯣꯏꯕ ꯍꯥꯏꯁꯤ ꯅꯪ ꯑꯣꯏ ꯅꯪꯂ ꯑꯩꯒꯤ ꯊꯣꯏꯕꯤꯗ ꯌꯥꯝ ꯆꯌꯦꯠꯅꯩ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦ ꯃꯥꯂꯪꯕ ꯃꯥꯗꯤ ꯂꯩꯔꯥꯡꯅ ꯉꯁꯥꯏ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯗꯨꯗ ꯊꯥꯖꯔꯗꯨꯅ ꯊꯣꯏꯕꯁꯤ ꯂꯩꯔꯥꯡꯗ ꯀꯔꯟ ꯇꯥꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯊꯣꯏꯕꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯟꯈꯤ ꯌꯣꯃ ꯃꯤꯒꯤ ꯃꯥꯏꯁꯤꯗ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯍꯦꯛꯇ ꯐꯨꯗꯠꯅꯔꯛꯏ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯇꯥ ꯃꯥꯂꯪꯕ ꯑꯝꯇ ꯉꯥꯏꯈꯣꯁꯤ ꯈꯨꯠꯇꯨ ꯌꯥꯎꯅꯅꯣꯕ ꯊꯥꯔꯤꯛꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏ ꯀꯩꯅꯣꯅꯤ ꯅꯣꯏꯕꯣ ꯈꯟꯅꯅꯨꯅꯦ ꯅꯣꯏꯕꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯕ ꯀꯩꯗꯧꯒꯦ ꯈꯨꯠ ꯁꯥ ꯍꯦꯛꯇ ꯌꯥꯎꯅꯔꯤꯁꯤꯕꯣ ꯁꯤꯅꯕ ꯇꯥꯔꯦꯃꯤ ꯑꯗꯨꯝꯅ ꯈꯠꯅꯔꯛꯄꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯤ ꯈꯠꯅꯔꯦ ꯇꯥꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯠꯅꯕꯗꯨ ꯈꯥꯝꯗꯣꯛꯄ ꯃꯍꯩ ꯊꯣꯛꯅꯔꯛꯏ ꯅꯨꯄꯥ ꯑꯍꯜ ꯑꯅꯤꯅ ꯃꯥꯂꯪꯕ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯈꯥꯝꯗꯣꯛꯅꯕ ꯇꯧꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ
ꯁꯤ ꯊꯣꯛꯑꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯌꯨꯁꯤꯗ ꯌꯣꯜꯂꯅꯨ ꯍꯥꯏꯕꯁꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯍꯥ ꯂꯩꯇꯦꯕ ꯇꯣꯝꯕꯤꯅ ꯐꯖꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯌꯨ ꯌꯣꯟꯁꯤꯜꯂꯕꯅꯤꯅ ꯀꯅꯥꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯧꯖꯤꯛꯇꯤ ꯈꯠꯅ ꯆꯩꯅꯕꯁꯨ ꯌꯥꯎꯔꯦꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯌꯨ ꯌꯣꯟꯕꯕꯨ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤꯅ ꯌꯣꯟꯅꯒꯦ ꯇꯣꯝꯕꯤꯅ ꯂꯩꯁꯥꯕꯤꯅ ꯌꯨ ꯌꯣꯜꯂꯕꯅꯤꯅ ꯁ꯭ꯋꯥꯏꯁꯦ ꯏꯔꯥꯡ ꯀꯩꯊꯦꯜ ꯑꯣꯏꯔꯦ ꯇꯨꯗꯨꯝ ꯇꯨꯀꯠꯆꯩꯅꯦ ꯏꯕꯦꯌꯥꯏꯃꯅ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯣꯏꯒꯤ ꯌꯨ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯗꯣꯛꯁꯤ ꯃꯌꯥꯝ ꯄꯣꯠꯐꯝꯁꯤꯗꯗꯤ ꯁꯤꯗꯣꯛꯄꯤꯒꯅꯨ ꯑꯩ ꯃꯌꯥꯝꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯩ ꯀꯔꯤ ꯅꯣꯏꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯌꯨ ꯌꯣꯟꯕꯁꯤ ꯇꯣꯛꯑꯣ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯕꯗ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯅꯅꯥ ꯀꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯦꯗꯅ ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯉꯤ ꯁꯤ ꯄꯣꯠꯐꯝꯁꯤ ꯁꯤꯗꯣꯛꯁꯤꯁꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨ ꯁꯤꯗꯣꯛꯂꯝꯃꯤ ꯇꯧꯔꯤꯕꯗꯨ ꯃꯌꯥꯝꯗ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯕꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯣꯝꯕꯁꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯅꯥ ꯀꯟꯕ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯋꯥꯔꯛꯈꯤꯔꯝꯃꯤ